ꯑꯍꯥꯟꯕꯃꯛꯇꯗ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯤꯁꯅꯔꯁꯤꯡꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ, ꯁꯤꯌꯔ ꯑꯃꯗꯤ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯨ꯫ ꯉꯁꯤꯒꯤ ꯑꯣꯏꯕ ꯔꯥꯁꯤꯐꯣꯜ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯤ꯫ ꯉꯁꯤ ꯊꯥꯡꯖ ꯖꯨꯟꯒꯤ ꯇꯥꯡ 16, ꯁꯣꯛ 2022 ꯏꯉꯥꯒꯤ ꯀꯨꯟꯅꯤꯄꯥꯟꯅꯤ ꯄꯥꯟꯕ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯉꯁꯤꯒꯤ ꯑꯣꯏꯕ ꯔꯥꯁꯤꯐꯣꯜ ꯃꯌꯥꯝ ꯄꯥꯊꯣꯛꯆꯒꯦ꯫ ꯑꯍꯥꯟꯕꯃꯛꯇꯗ ꯃꯦꯁꯀꯤ ꯗꯥꯎ ꯍꯟꯊꯔꯛꯄ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯨꯛ ꯄꯨꯡ 7ꯒꯤ ꯃꯇꯨꯡꯗꯒꯤ ꯃꯔꯝ ꯀꯌꯥꯗ ꯊꯕꯛꯇ ꯑꯌꯦꯠꯄ ꯑꯣꯏꯔꯛꯀꯅꯤ꯫ ꯁꯦꯜ ꯆꯠꯀꯅꯤ, ꯃꯤꯒ ꯅꯤꯡꯉꯥꯏ ꯁꯪꯗꯥꯟꯅꯕꯁꯨ ꯌꯥꯏ꯫ ꯄꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩ ꯑꯉꯥꯡꯕ ꯃꯆꯨ ꯂꯣꯏꯅꯅ ꯃꯃꯥꯡ ꯃꯥꯏꯀꯩ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏ꯫ ꯃꯊꯪꯗ ꯕ꯭ꯔꯤꯖꯀꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯂꯩꯔꯝꯕ ꯑꯌꯦꯠ ꯑꯄꯟꯁꯤꯡ ꯀꯣꯛꯂꯒꯅꯤ, ꯂꯥꯏꯕꯛ ꯐꯕ ꯑꯣꯏꯒꯅꯤ, ꯂꯟ ꯊꯨꯝ ꯄꯣꯠ ꯆꯩ ꯐꯪꯒꯅꯤ, ꯑꯆꯥ ꯑꯊꯛ ꯐꯪꯒꯅꯤ, ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩ ꯑꯁꯪꯕ ꯃꯆꯨ ꯂꯣꯏꯅꯅ ꯂꯩꯔꯝ ꯃꯥꯏꯀꯩꯁꯤ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏ꯫ ꯉꯁꯤꯒꯤ ꯑꯣꯏꯕ ꯏꯉꯥꯒꯤ ꯀꯨꯟꯅꯤꯄꯥꯟꯅꯤ ꯄꯥꯟꯕ ꯊꯥꯡꯖ ꯅꯨꯃꯤꯠ ꯖꯨꯟꯒꯤ ꯇꯥꯡ 16, ꯁꯣꯛ 2022ꯒꯤ ꯉꯁꯤꯒꯤ ꯑꯣꯏꯕ ꯔꯥꯁꯤꯐꯜꯒꯤ ꯄꯥꯎꯅꯤ ꯍꯥꯏꯖꯔꯤꯁꯦ꯫ ꯃꯊꯪꯗ ꯃꯤꯊꯨꯟꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯍꯤꯔꯝ ꯑꯌꯥꯝꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯒꯅꯤ꯫ ꯁꯦꯜ ꯆꯠꯅꯕ, ꯂꯝꯕꯤꯗ ꯍꯦꯟꯕ, ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯕ, ꯊꯕꯛꯀꯤ ꯃꯍꯩ ꯏꯐꯪ ꯐꯪꯗꯕ ꯑꯣꯏꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩ ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯆꯨ ꯂꯣꯏꯅꯅ ꯃꯅꯤꯡ ꯃꯥꯏꯀꯩꯁꯤ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏ꯫ ꯃꯊꯪꯗ ꯑꯃꯨꯛ ꯀꯛꯀꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯂꯟ ꯊꯨꯝ ꯆꯪꯂꯛꯄ, ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯪꯕ, ꯑꯩꯒꯤ ꯑꯋꯣꯏꯕ ꯃꯤꯁꯤꯡꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯒꯠꯄ, ꯊꯣꯏꯗꯣꯛꯅ ꯂꯥꯏꯕꯛ ꯐꯕ ꯅꯨꯃꯤꯠꯅꯤ꯫ ꯄꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩ ꯑꯉꯧꯕ ꯃꯆꯨ ꯂꯣꯏꯅꯅ ꯑꯋꯥꯡ ꯃꯥꯏꯀꯩꯁꯤ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏꯀꯣ꯫ ꯃꯊꯪꯗ ꯁꯤꯡꯍꯥꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯑꯋꯥ ꯑꯅꯥ ꯀꯣꯛꯂꯒꯅꯤ, ꯇꯤꯟꯅꯔꯨꯕ ꯊꯕꯛ ꯊꯣꯡꯕꯁꯤꯡꯒ ꯆꯥꯟꯕꯤꯔꯅꯤ, ꯑꯉꯝ ꯑꯊꯧꯁꯤꯡꯒꯤ ꯃꯇꯦꯡꯗꯒꯤ ꯊꯣꯏꯗꯣꯛꯅ ꯀꯥꯟꯅꯕ ꯐꯪꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩ ꯀꯣꯝꯂꯥ ꯃꯆꯨ ꯂꯣꯏꯅꯅ ꯃꯃꯥꯡ ꯃꯥꯏꯀꯩꯁꯤ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏꯀꯣ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯉꯁꯤ ꯏꯉꯥꯒꯤ ꯀꯨꯟꯅꯤꯄꯥꯟꯅꯤ ꯄꯥꯟꯕ ꯊꯥꯡꯖ ꯅꯨꯃꯤꯠ ꯖꯨꯟꯒꯤ ꯇꯥꯡ 16, ꯁꯣꯛ 2022ꯒꯤ ꯉꯁꯤꯒꯤ ꯑꯣꯏꯕ ꯔꯥꯁꯤꯐꯜꯅꯤꯀꯣ꯫ ꯃꯊꯪꯗ ꯀꯩꯅꯥꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯅꯇꯛ ꯊꯣꯡꯕꯁꯤꯡꯒꯤ ꯑꯈꯥ ꯃꯤꯠꯌꯦꯡ ꯆꯪꯏ, ꯊꯥꯖꯔꯨꯕꯁꯤꯡ ꯌꯦꯛꯅꯕ ꯑꯣꯜꯂꯤ, ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯕ, ꯑꯅꯥ ꯂꯣꯏꯕ, ꯑꯐꯥ ꯑꯄꯨꯟ ꯅꯪꯕ ꯑꯣꯏ꯫ ꯄꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩ ꯆꯣꯔꯐꯝ ꯃꯆꯨ ꯂꯣꯏꯅꯅ ꯑꯋꯥꯡ ꯃꯥꯏꯀꯩꯁꯤ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏ꯫ ꯃꯊꯪꯗ ꯅꯨꯃꯤꯗꯥꯡ ꯇꯨꯂꯥꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯑꯌꯨꯛ ꯄꯨꯡ 7 ꯑꯗꯨꯋꯥꯏꯗꯒꯤ ꯑꯌꯦꯠ ꯑꯄꯟꯅ ꯍꯦꯜꯂꯛꯀꯅꯤ, ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯣꯏ, ꯃꯩꯗꯒꯤ ꯆꯦꯛꯁꯤꯜꯂꯨ, ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯑꯃꯥꯡ ꯑꯇꯥ ꯍꯦꯟꯕ ꯑꯣꯏꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩ ꯂꯩ ꯃꯆꯨ ꯂꯣꯏꯅꯅ ꯃꯈꯥ ꯃꯥꯏꯀꯩꯁꯦ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏ꯫ ꯃꯊꯪꯗ ꯑꯃꯨꯛ ꯕ꯭ꯔꯤꯖꯀꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦꯀꯣ꯫ ꯍꯥꯏꯕꯗꯤ ꯉꯁꯤꯒꯤ ꯑꯣꯏꯕ ꯍꯥꯏꯗꯤ ꯏꯉꯥꯒꯤ ꯀꯨꯟꯅꯤꯄꯥꯟꯅꯤ ꯄꯥꯟꯕ ꯊꯥꯡꯖ ꯅꯨꯃꯤꯠ ꯖꯨꯟꯒꯤ ꯇꯥꯡ 16, ꯁꯣꯛ 2023ꯒꯤ ꯔꯥꯁꯤꯐꯜꯅꯤꯀꯣ꯫ ꯃꯊꯪ ꯕ꯭ꯔꯤꯖꯀꯤ ꯑꯃꯨꯛ ꯂꯥꯏꯕꯛ ꯐꯕ ꯍꯦꯟꯒꯠꯂꯤ, ꯑꯐꯕ ꯑꯍꯥꯎꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯐꯪꯏ, ꯃꯤꯅ ꯈꯪꯕꯤꯕ ꯑꯃꯗꯤ ꯁꯦꯜ ꯊꯨꯝ ꯅꯤꯡꯊꯤꯅ ꯐꯪꯕ, ꯅꯨꯄꯥ ꯅꯨꯄꯤ ꯇꯤꯟꯅꯕ ꯑꯣꯏ꯫ ꯄꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩ ꯀꯥꯡꯆꯤꯛ ꯃꯆꯨ ꯂꯣꯏꯅ ꯆꯤꯡꯈꯩ ꯃꯥꯏꯀꯩꯁꯤ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏ꯫ ꯃꯊꯪꯗ ꯙꯅꯨꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯑꯋꯥ ꯑꯅꯥ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯂꯣꯏꯈ꯭ꯔꯒꯅꯤ, ꯑꯐꯕ ꯃꯇꯝ ꯂꯥꯛꯄ ꯍꯧꯔꯦ, ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯂꯅꯤ, ꯇꯧꯔꯨꯕꯗ ꯀꯥꯟꯅꯕꯇ ꯑꯣꯏꯒꯅꯤ, ꯃꯤꯠ ꯃꯥꯏ ꯄꯥꯡꯂꯅꯤ꯫ ꯄꯛꯅꯕ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩ ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯆꯨ ꯂꯣꯏꯅꯅ ꯆꯤꯡꯈꯩ ꯃꯥꯏꯀꯩꯁꯤ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏꯀꯣ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯉꯁꯤ ꯏꯉꯥꯒꯤ ꯀꯨꯟꯅꯤꯄꯥꯟꯅꯤ ꯄꯥꯟꯕ ꯊꯥꯡꯖ ꯅꯨꯃꯤꯠ ꯖꯨꯟꯒꯤ ꯇꯥꯡ 16, ꯁꯣꯛ 2022ꯒꯤ ꯉꯁꯤ ꯑꯣꯏꯕ ꯔꯥꯁꯤꯐꯜꯅꯤꯀꯣ꯫ ꯃꯊꯪꯗ ꯃꯀꯔꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯑꯅꯥ ꯑꯌꯦꯛ ꯃꯈꯜ ꯈꯨꯗꯤꯡꯒꯤ ꯑꯋꯥ ꯑꯅꯥ ꯊꯣꯛꯄ ꯑꯃꯁꯨꯡ ꯑꯄꯟ ꯑꯔꯥꯛ ꯈꯣꯡꯆꯠ ꯅꯪꯒꯅꯤ, ꯗꯥꯎ ꯂꯩꯇꯕ ꯃꯇꯝꯅꯤ, ꯆꯦꯛꯁꯤꯟꯕꯤꯅ ꯐꯩ꯫ ꯄꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩ ꯍꯤꯒꯣꯛ ꯃꯆꯨ ꯂꯣꯏꯅꯅ ꯃꯃꯥꯡ ꯃꯥꯏꯀꯩꯁꯤ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏ꯫ ꯑꯗꯨꯅ ꯀꯨꯝꯚꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯂꯩꯔꯝꯕ ꯗꯥꯎ ꯍꯟꯊꯔꯛꯇꯨꯅ ꯇꯞꯅ ꯇꯞꯅ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯃꯥꯌꯣꯛꯅꯒꯅꯤ, ꯄꯨꯛꯅꯤꯡ ꯂꯩꯇꯥꯗꯕꯅ ꯀꯥꯟꯅꯗꯕ ꯃꯐꯝꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯇꯝ ꯃꯥꯡꯍꯟꯕ ꯑꯣꯏꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩ ꯃꯪꯒ꯭ꯔꯥ ꯃꯆꯨ ꯂꯣꯏꯅꯅ ꯃꯅꯤꯡ ꯃꯥꯏꯀꯩ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏ꯫ ꯃꯊꯪꯗ ꯑꯔꯣꯏꯕꯗ ꯏꯔꯣꯏ ꯂꯣꯏꯕꯗ ꯍꯥꯏꯖꯔꯛꯀꯦꯀꯣ꯫ ꯃꯤꯅꯥꯒꯤ ꯑꯌꯨꯛ ꯄꯨꯡ 7ꯗꯒꯤ ꯃꯇꯨꯡꯗꯒꯤ ꯑꯐꯕ ꯃꯐꯝꯗ ꯆꯪꯁꯤꯟꯕ ꯍꯧꯔꯒꯅꯤ, ꯊꯥꯖꯗꯅ ꯀꯥꯟꯅꯕ ꯀꯌꯥ ꯐꯪꯒꯅꯤ, ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕ, ꯅꯨꯄꯥ ꯅꯨꯄꯤ ꯇꯤꯟꯅꯕ ꯑꯣꯏꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩ ꯁꯪꯕꯥꯟꯅꯕ ꯃꯆꯨ ꯂꯣꯏꯅꯅ ꯑꯋꯥꯡ ꯃꯥꯏꯀꯩꯁꯤ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯉꯁꯤ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯏꯉꯥꯒꯤ ꯀꯨꯟꯅꯤꯄꯥꯟꯅꯤ ꯄꯥꯟꯕ ꯊꯥꯡꯖ ꯅꯨꯃꯤꯠ ꯖꯨꯟꯒꯤ ꯇꯥꯡ 16, ꯁꯣꯛ 2023ꯒꯤ ꯔꯥꯁꯤꯐꯜꯒꯤ ꯑꯣꯏꯕ ꯑꯁꯤꯒꯤ ꯑꯣꯏꯕ ꯔꯥꯁꯤꯐꯜ ꯄꯥꯎꯖꯦꯜꯅꯤꯀꯣ꯫ ꯍꯥꯏꯔꯤꯕ ꯄꯟꯖꯔꯤꯕ ꯃꯆꯨ ꯑꯃꯁꯨꯡ ꯃꯥꯏꯀꯩꯁꯤꯡ ꯑꯁꯦ ꯏꯁꯥꯗ ꯁꯦꯠꯂ ꯏꯜꯂꯨꯕ ꯃꯆꯨꯁꯦ ꯁꯦꯠꯂ ꯏꯜꯂꯨꯕ ꯅꯠꯇ꯭ꯔꯒ ꯔꯣꯃꯥꯟ ꯁꯤꯖꯤꯟꯅꯕꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯐꯪꯕꯤꯒꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯥꯏꯀꯩꯁꯤꯡ ꯑꯁꯤꯒꯤ ꯆꯠꯂꯨ ꯈꯣꯠꯂꯨꯕ ꯃꯇꯝꯗ ꯗꯥꯎ ꯌꯥꯕ, ꯇꯔꯨ ꯈꯣꯠꯂꯨꯕ ꯈꯨꯗꯤꯡꯃꯛꯇ ꯗꯥꯎ ꯌꯥꯕꯗ ꯑꯣꯏꯒꯅꯤꯀꯣ꯫ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯔꯛꯀꯦ ꯉꯁꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩꯁꯤꯡꯀꯣ꯫
ꯃꯦꯁꯀꯤ ꯄꯛꯅꯕ ꯃꯆꯨ ꯑꯉꯥꯡꯕ ꯃꯆꯨ ꯄꯛꯅꯕ ꯃꯥꯏꯀꯩ ꯃꯃꯥꯡ ꯃꯥꯏꯀꯩ, ꯕꯤꯟꯁꯀꯤꯅ ꯄꯛꯅꯕ ꯃꯆꯨ ꯑꯁꯪꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩ ꯃꯩꯔꯝ ꯃꯥꯏꯀꯩ ꯄꯛꯅꯩꯀꯣ꯫ ꯃꯤꯊꯨꯟꯒꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩ ꯍꯪꯒꯥꯝꯄꯥꯟ ꯃꯆꯨ ꯂꯣꯏꯅꯅ ꯃꯅꯤꯡ ꯃꯥꯏꯀꯩ, ꯀꯔꯀꯠꯀꯤ ꯃꯍꯩꯒꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩ ꯑꯉꯧꯕ ꯃꯆꯨ ꯂꯣꯏꯅꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯌꯥꯎꯅ ꯄꯛꯅꯕ ꯑꯣꯏ꯫ ꯁꯤꯡꯍꯥꯒꯤ ꯄꯛꯅꯕ ꯃꯆꯨ ꯀꯣꯝꯂꯥ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩ ꯃꯃꯥꯡ ꯃꯥꯏꯀꯩ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏ꯫ ꯀꯩꯅꯥꯒꯤ ꯍꯥꯏꯖꯔꯛꯀꯦ ꯄꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩ ꯆꯣꯔꯐꯣꯟ ꯃꯆꯨ ꯂꯣꯏꯅꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏ꯫ ꯇꯨꯂꯥꯒꯤ ꯍꯥꯏꯖꯔꯛꯀꯦ ꯄꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩ ꯂꯩ ꯃꯆꯨ ꯅꯠꯇ꯭ꯔꯒ ꯃꯈꯥ ꯃꯥꯏꯀꯩꯁꯤ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏꯕ ꯄꯛꯅꯕ ꯃꯥꯏꯀꯩꯗꯀꯣ꯫ ꯑꯗꯨꯒ ꯕ꯭ꯔꯤꯁꯆꯤꯛꯀꯤ ꯍꯥꯏꯖꯔꯛꯀꯦ ꯄꯛꯅꯕ ꯃꯆꯨ ꯀꯥꯡꯆꯦꯛ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩ ꯆꯤꯡꯈꯩ ꯃꯥꯏꯀꯩ꯫ ꯙꯅꯨꯒꯤ ꯍꯥꯏꯖꯔꯛꯀꯦ ꯄꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩ ꯍꯪꯒꯥꯝꯄꯥꯟ ꯃꯆꯨ ꯂꯣꯏꯅꯅ ꯆꯤꯡꯈꯩ ꯃꯥꯏꯀꯩ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏ꯫ ꯃꯀꯔꯒꯤ ꯍꯥꯏꯖꯔꯛꯀꯦ ꯄꯛꯅꯕ ꯃꯆꯨ ꯍꯤꯒꯣꯛ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩ ꯃꯃꯥꯡ ꯃꯥꯏꯀꯩ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏ꯫ ꯀꯨꯝꯚꯒꯤ ꯍꯥꯏꯖꯔꯛꯀꯦ ꯄꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩ ꯃꯪꯒ꯭ꯔꯥ ꯃꯆꯨ ꯂꯣꯏꯅꯅ ꯃꯅꯤꯡ ꯃꯥꯏꯀꯩ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏ꯫ ꯑꯗꯨꯒ ꯏꯔꯣꯏ ꯂꯣꯏꯕꯗ ꯄꯛꯅꯕ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩ ꯃꯥꯟꯅꯕ ꯃꯆꯨ ꯂꯣꯏꯅꯅ ꯑꯋꯥꯡ ꯃꯥꯏꯀꯩꯁꯦ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯉꯁꯤꯒꯤ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯍꯥꯏꯗꯤ ꯏꯉꯥꯒꯤ 19ꯅꯤ ꯄꯥꯟꯕ ꯖꯨꯟꯒꯤ ꯇꯥꯡ 16 ꯊꯥꯡꯖ ꯅꯨꯃꯤꯠ ꯁꯣꯛ 1963 ꯉꯁꯤ ꯑꯣꯏꯕ ꯔꯥꯁꯤ 13ꯒꯤ ꯔꯥꯁꯤ ꯐꯣꯟꯒꯤ ꯄꯥꯎꯖꯦꯜꯅꯤꯀꯣ ꯍꯥꯏꯖꯔꯤꯁꯦ꯫ ꯍꯥꯏꯔꯤꯕ ꯃꯆꯨ ꯑꯃꯁꯨꯡ ꯃꯥꯏꯀꯩꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯦꯠꯂꯨ ꯏꯜꯂꯨꯕ ꯑꯃꯁꯨꯡ ꯔꯨꯃꯥꯜ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤꯀꯣ꯫ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩ ꯑꯁꯤꯅ ꯆꯠꯂꯨ ꯈꯣꯠꯂꯨꯕ ꯉꯁꯤꯒꯤꯗ ꯗꯥꯎ ꯌꯥꯕ ꯇꯧꯔꯨ ꯈꯨꯗꯤꯡꯃꯛꯇ ꯃꯪꯒꯣꯜ ꯑꯣꯏꯕ ꯑꯣꯏꯀꯣ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯉꯁꯤꯒꯤ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯔꯥꯁꯤ 13ꯒꯤ ꯄꯥꯎꯖꯦꯜꯅꯤ꯫ ꯅꯨꯡꯇꯤꯒꯤ ꯑꯣꯏꯕ ꯔꯥꯁꯤꯐꯜ ꯃꯌꯥꯝꯗ ꯈꯪꯍꯟꯖꯒꯅꯤ ꯑꯃꯁꯨꯡ ꯃꯌꯥꯝꯅꯁꯨ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯉꯥꯏꯔꯒ ꯂꯩꯕꯤꯔꯝꯃꯨ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯔꯥꯁꯤ 13ꯒꯤ ꯄꯥꯎꯖꯦꯜ ꯏꯕ ꯑꯃꯁꯨꯡ ꯃꯆꯨ ꯃꯃꯦꯟ ꯁꯦꯠꯂꯨ ꯏꯜꯂꯨꯕ ꯈꯨꯗꯤꯡꯃꯛꯇ ꯄꯛꯅꯕ ꯃꯆꯨ ꯄꯥꯊꯣꯛꯆ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯐꯅ ꯏꯀꯣꯡ ꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫